खुरमजरी SKTV न्यूज़ संदोक्चरीबा मणिपुरी पाव येंगबिरुसिंगबु तरामुक्सरी अहानबदा मरुइबा पावसिंग फंबिगनी लैंगा की तोवान स्कीम तरा तरह की बेनिफिशियरी लाख अनि लिसिंग निफु हेनबदा लुपा करोड़ मणिपुद्रा माथोई लाख हुंफु तरह की सेंफम चीफ मिनिस्टर युमनाम खेमचाना यंथोखरे Sahamphung block tagi Kamjong headquarters samnahaliba Naman Turel mathakta Sawa Valley Bridge ama sakhangdaba singna bomb pokayanduna thugairam le hairi Manipur gi singda ST area singi oiba road corridor ama semnabagi matangda NCST na Manipur gi chief secretary amasung donor ministry gi secretary da gi report kaurakre amasung Delhi Police na Rahul Gandhi Fazil Babu yaring da phongdok tuna amadi mahiroi singi punsi kalu haiduna ngasi MPCC na rally satuna khongjang changching krai Hozim yamda pawsan no pijari Lenga ki toan bi scheme tara taret ki beneficiary lakh ani lising nipu satret ke yankhini pan da lupa crore maripudra ma thoi lakh humpu taret ki senpham ngasi Manipur gi chief minister Yumnam Khemsana yanthokrai saukhat pa khunai ama oina bohona bada kanglo masel hunabagi wakalon thadoktuna nungsi sana na himina si haina tharomadu da chief minister Yumnam Khemsana appeal tawkrai ngasi Manipur lenga ki social welfare department na selaga palace compound da leba city convention center da pangtokpa thoromda lenga ki toan bi scheme gi khudong saba sing beneficiary sing da yanthokibani Thoramadu da Manipur lenga ki deputy chief minister Losi Dekho home minister Govindas Konthokjam art and culture gi minister Khuraijam Loken MLA Singh chief secretary Dr Punit Kumar Goyal social welfare department ki commissioner Haubam Rosita amadi department gi official ki asusar yake Integrated monthly pension processing system hogdokpa yauna pangthokiba thoramadu da chief minister Yumnam Khemsana phongdokibada Manipur da tholiba sahi ahum helaba irang asina khundaminari bakanglu phurup masel sangnaba yadaba lamdam amo yohelle Irang asida awaba taraba miyam gidamak khalaga Prime Minister Narendra Modi ga unaduna sahi ani panduna leramba toan ba scheme gi senpham kya kaithona ba angam thakta honaki afaba amadi saukhatpa khunai ama ohenna ba honabada mipum khudimak subanom gi hainabi thamgadabani maduda da lamdam asi mangjil thabangamgani Manipur da khundaminari bakalu masal gi marakta amana amada hunaraga leibagi mahut nungsi sanana himinana ba puna honamina si haina mahang appeal tawki Ana taraba IDB sing ki legal scheme sing sipuna hangna ba hona bada ba crore mabra ma thoi henba ama kaithol na si entoi si masi ai khitang warsu praja sing ya wa me la gani hai bi no ai bi phausi aduna apaba sagat pa lewa ama oil pa ai basi sumnagi shanti leba leba subuna no makan maleba ama oi bata bani kang masen gi marakta ukhataraga amana amagi phataba haraga amana amagi singdana ba koraga igoi Manipur si sakat pa yaroi aduna Manipur preliminary ba toan ba kang si egoi punna Manipuri ni hena kan khaniraga da egoi tung oiba afaba Manipur ma semna si Kamjong district ki manung sana Sahamphung block tagi Kamjong headquarters samnahaliba Naman Turel mathakta Sawa Valley Bridge ama kuki militant oigini singna bomb pokayanduna thugairam le hairi Ukrul Times na piba report ki matung ina bomb pokayanduna thong thugaibagi thogdok adu ngarang July gi tang kunma thoi gi numidang pung 10 makhairom tarakpa matamda thokibani Thajaba yaba source tagi phangba pawgi matung ina report tawrakibada kuki militant sing oigini singna ba miyoi singna thong adu thugai khibagi mathakta Chatrik khul tamna satpa telecom service ke gari amasu mai thaduna mahan tan ki hairi higok masugi plastic tarpaulin amagi mathakta pokhaiba yaba polam singi lemau khakhra sairaga lerambasu thengna ki haina report asina makha tari adumainamak thodok asigi matangda kanagumba lup amatana hojik fawbada claim torpa leitri Fange amasung Chatrik khunau khul anigi marakta Naman Turel gi mathakta Saba Valley Bridge ase khultara hena leiba Sahamphung block ki yamna maru oiba lifeline oiribani Thodok adugi paw phangbaga Kamjong police ki team ama sangsinduna yengsinbaga loinana thijinbagi thabak sathaki hairi Manipur gi singda khundariba scheduled tribe miyam khaktagi oiba road corridor ama
semnabage matangda hojik fawba thabak paikhatana leibagi matangda National Commission for Scheduled Tribes NCST na Manipur lenga ki Chief Secretary amasung Donor Ministry gi Secretary dagi report kaukrai hiramasigi matangda commission asigi Deputy Secretary KD Barmana Manipur lenga ki Chief Secretary amadi Donor Ministry gi Secretary da tharakpa serolamana hai Manipur gi singi tuan mafam da khundari ba Scheduled Tribe miyam gi damak road corridor ama semnabage matangda pukhat ki bu wafam na thairiga thamne habigi matangda sahi sigi March ki tangkun humdaida Pongminland Haukip Kawa Mio Emana Wakalaki Maramaduna Hiramasugi Matangda Matauta Tabak Thoram Singh Lokatpagi Matang the Marik Sumba report Amanu Nipumani Manunda Pikalakadavani Haina Serola Duna Kangalapani Hairi Pungkun Marigi Manunda Kuki Zomiamna Kundaba Mapamda Tangai for the Nasangba Polam Singh Ayat upon Yaudana Putopasin Yahandrabadi Haying Noya the Gay Numit Humni Chupna Counter Economic Blockade Changsilagani Haina Kuki CSO Working Committee Ukrulna Section Watamlagli Hiramasigi Matang the Committee Sina Tadorpa Serolaman Hai Ukrulda Kundari Ba Kuki Zomiam Gitangai for the Nasangba Polam Kya Fazilaga Tamba the Mai Taduna Mahan Bagitong Hanjin Satarli Basi Hakshin Lawi Mamang Tazun Gitankun Manga the Committee Sina Ukrul District Deputy Commissioner Gawari Sanabamada Ukrul the Leriba Kuki Zomiam Gitangai for the Nasangba Polam Singh Nintina Pangangini Haibagi Tazaba Pirapa Lake Rabane Adubu Wunghon Saijang Amasung Sogbhauna Singba Mafam Kiada Kuki Zomiam gi Polam Kia Fazilaga Thamki Thomasi Ukrul District ki Disina Pirakiba Thajabadu Phagi Tahanbani Amaramda National Highway number 2 gi Sanapati Amasung Kangla Tongbi gi Maitay Madi Naga Singna Satharakliba Inter District Economic Blockade asi Thama Fare Masifaw the Center Madi State Lengana Economic Blockade asi Handona Bahonabagi Mamitadre Hausi Oriba Piba Masida Kuki Zomiamna Angam Batakta Kongpam Handolaga Lakpani Adubo Kongpam Handole Haiduna Aikob Asonbo in Ubadi Langani Maramaduna District Administration Imphal is Kangpo PMD Ukrulna Pungkun Marigi Manungda Kuki Zona Kundabam from the Tangai for the Nasangba Polam Sing Ayapan Yaudana Putokus in Tauna Bahonabada Angama Mating Pangadabane Loidana Polam Kia Fazinduna Tamagi Tong Makatana Tahulidabane Maduna Trabadi Haying Nongai the Gay Numit Humni Sumna Counter Economic Blockade ki Kongsang Sangsinaba Sam Sabalo Hairi Zeliangrong Purupna Taba Mafam Singda NSN IMNA Anti-People Oiba Tabak Kurok Thangba Tabak Amadi Lana Lamsing Bagi Tabak Toina Satarli Basi Libak Tivani Hana Zeliangrong United Front JDWeb na Fongdorli Nasi JDWeb ki Information Amadi Publicity ki Secretary Louis Gangmina Thador ki Baserolamada NSN IMNA Zeliangrong Naha Singbu Nampuda Kuki Singi Matakta Lan Taugan Habigi Namada Recruit Tauduna Langda Tuhale Thomasi Kamsun Group Amadi Self Style Mio Ikra Amadi Organization Singna Lautunarga Kunayasi Maset Tana Honare Naha Singbu Volunteer Haiduna Samam Nahale Akiba Pinaba Sanare Zeliangrong Naha Singda Makoina Sumduna Masage Furup Singi Matakta Tabak Tauna Honare Zeliangrong United Front na Santi Tamnaba Apunba Ama Saganaba Amadi Nungsisana Furup Sing Labinana Honare Asugumba Anti-Social Elements Singna Zeliangrongi Kul Singda Sarangna Toganduna Santigi Kongtangi Mingda NSN IMG Mapangal Kalhana Honare JDF na Tizilubada Housing National Highway number 37 ge Lambi Asida Puna illegal Oiba check post Taruk Taret Lom NSN IMNA Thamduna tax Kongali Haiba Kamungam Lay Makoina Lambi Asida Satliba Transporter Sing Amadi Misam Singdagi Polam Sing Amadi Sel Sing Lone Yadava Mong the Lowry Thong Sing Asi Misam Miam the Akiba Pina Bamadi Awaba Pina Batorang Lokalapani Maramaduna Jadwebna Anti Zeliangrong Element Sing Zeliangrong ge area the Lady Bus Sing Taktopa Horagani Kanagumamio Natragana Group Amadi Organization Sing Natragana Volunteer na NSN IM Natraga Kamson Group ka Samnaba Tenarabadi Masana Texak Pugadabane Masida warning Haiba Malayroi Amadi Miam Nasu social media da Lana Pau Piba Madi Irang Tokpaya ba Wakai Ngang Matobigano Jedwebna Zeliangrong Miam ge Punsi Lantum Amadi Izet Nganaba Tabak Pangtoklagani Haina Serol Sida Pongdorli India ki Matik Sadraba Union Education Minister Dharmendra Pradhan bu moral ground da fam thadu haiduna ngarang Delhi da sanction kiba miyam ge khongsang adu da saruk ya kiba Congress ki lusingba Rahul Gandhi bu Delhi police na fajin duna tham kiba bu yaning de amade Mairoi Singh ki punsi kallo haiduna ngasi Manipur Pradesh Congress Committee MPCC na Congress baban dagi Manipur ki lok baban fawwa laktuna khongsang sanction krai MPCC na sinduna Congress ki lusingba kya na saruk ya aduna sanction kiba khongsang adu ge matung Imphal ki lok baban da leiba Manipur ki Governor Ajay Kumar Bhalaga
Congress ki lusingbा singa unaduna point mari yawba memorandum ama pisinduna taksin ki ngasi governor da pisin kiba memorandum aduda Union Education Minister Dharmendra Pradhan atupa matamda resign tawudabani mairoi singi punsi kanabgi sathariba parliament mifamda sabsa warep ama lawudabani amadi niyom chumna exam pangthongaba khanagadabani Delhi da sathakiba mahiroi singi khongjangda mahiroi singda paliba FIR sing withdraw tawudabani amadi Set Manipur haiba point sing yawba memorandum adu MPCC ki president MLA Okram Ibovina kujek pidaduna governor da khusina ki MPCC ki president Okram Ibovina pawmi sing da hai leibaga sigi mahiroi kya NET exam da question leak oirakpadagi mahiroi kya gi punsi mang ki badugi matang da Laugadaba Thaudang Union Education Minister Dharmendra Pradhana Lokhatabana Mahak Moral Ground resign Tawudabani Haiduna Kongjang Sanction Bane Kongjang Aduda Sarugya Kiba opposition Lusingba Rahul Gandhi bu Fajinduna Thamba Simak Laibak Thibani Democracy Satpa Lebak Ama Oiba Taragasu Democracy Wahan Thong Laterba BJP Legana Tawning Muda Tawduna Mahiroi Kyagi Punsi Han Munsi kanbagi muhuta exam thaba fawba lalonbagi moongda lakpa sima kiningai ni mahiroi sina asumba fangnaba khongjang sangsilakpasi leibaki democracy gi mayokta te demand tawriba singi Rahul Gandhi na hojik chathariba parliament ke mifamda question leak oibagi hiramda kupna khana nenanaba haibada leithoktuna lekibani hojiki opposition leader ge pressure ge hiramasida khana nenaga dawre hainasu ibobina makhata ke Presi satpalai pa amada ngarang chau khraba Lok Sabha gi opposition leader mabu si Rahul Gandhi ji da tawkiba manner moina detail tawga puni kaya thamkiba adusu Rahul ji gi demand si atai na tieba NET ki question leak oibse masigi responsibility oiba daita lobham thokba Union Education Minister se should be resigned immediately on moral ground da karigino haibabu India da youth sing particularly chhatra sing students sing se moi ki future laitre any type of examination se clearly yamna clean noina tawbiba masi khakta laire adu masi su loina ba thingjel lakna business ki type ta sathare e sima haiba shape students haibadi India ki future kanba haibane ba si Rahul ji na haridi Paugi maraktan aten bebrem tang nominasi Chamam Nabalaiktaba, Nungayai Faba Punsi Amagidamak, Mahaguru Spirituality, Astro Numerologist, Reiki Grandmaster, Lamafera Grandmaster, Tarot Card Reader, Acharya Lilu Haudizanga, Consult the Winning Basingna, Ngasidagi Hauraga, July Contra Matoi Fauba, Offline Consultation Amadi, August Amadagi Hauraga, Online Consultation Gi, Registration Tobibayagani, Hen Akupamarul Gidamak Contact Number 96676197776 Natraga, Office Address Infinite Intuitions Energy Institute Private Limited Kakwa Office Opposite Kakwa Police Station da Tanabiyo Baikotana piri maru chikpatin sing dagi ngakthokpata natana atopa kanaba sing khudamuina pambi singbu mara hena sathanba amasung phau pambi singbu masa hena pokhandona phauthok asuki matik lehale matam sangna tin tahande hanjan hidak sijanabagi mathau tahande buyers ke baikota lau balomi singda thajabaga loinana hena saukhat halle amasung lomi singda akiba amata lehande Buyer Council Activity Pauthaba Singkhaki Ngathong Nabasemani. Amasung Hidagasina, Napi Makal Kudimak Mangan Bangame. Sumnatangi Pohun Krabanatraga Link Krabamatung Numini Pani Dagina, Tarani Toyfogi Manung da Season of Bigadabane. Quite Satiba Napi Makal Kudimak Pusu Mangan Bangame. Maramasina Kuleng Nepiki Sading Hantale, Loinana Adongi Sentok Hengat Hale. Lomi Singi the Muktadi, Buyers Council Active Quite Faraba Pambaidi. Breaking Matung the Makataba Pausing Pizari. Imphal Finance Cooperative Thrift and Credit Society Limited ki kuntram noi suba mapokuman thoram ngasi lolaw bungda leiba Financial Institute asige Head Office staff ang thokrai thoram aduga mari lenana Financial Institution asige Managing Director W Guneshwar na phongdok rikpoda kumja lising masmapan marifudra humdoida Linkat ki ba Institute asi thabak tawriba employees singe hona zaman amadi miyamna sawgalaga lakpana ngasidi institution asi sahi kuntram dui mapung fabangam lei ngasidagi sahi kunrom ki mamangdagi lamdam asida financial institution kaya leramlabasu ayamana mutkrai COVID-19 laichet ki matam amadi kumja lising ani kunhumdoigi megi tang humdagi thoraki ba irang asigi saithengna Imphal Finance tasu khudongsa daba kaya mai unaki adumapu employees singe haithoi singthoiba kaya na institution asi salairaga lakpana ngasigi phibam asi yobang amlakpani haiki mana makha taraduna financial institution asina miyamda vehicle loan electronic appliance loan gold mortgage pensioner loan service loan amadi
business loan singba kaya gi khudong saba sing piduna lakli haina phongdokhi ngasi thoram aduga mari lenana mathong ningthina tawba institution asige Thobal branch Bishnupur branch MG Avenue branch loklawbung amade Pauna Bazar branch ki staff singda mana piduna pungning thawutke हिंजरइसे मैमनगी सपोर्ट नसु अदगी लेरिबे स्टाफ के मीसिंग थवा यावना सिंसियरिटी थबक तौबिबगीसु अखोय हिंबंग गमजबनी लोइना अखोयगी मणिपुरदा लेरिबा मियाम सिंगसु अखोयना तौइसि यामना प्राउड ओइना अखोयना हेले हाइबा नचदे तबुदु अखोयना तौरिसु ट्रांसपेरेंसी लेना अमगा यामना कोऑपरेशन पिनरगा थबक थोरमसि पांथोकलगदी एनी थबक तौबदा माय पाकने हाइबा हमसु थमजरी Isaugi awabo may nariba nambol kongkham mamang nambol kongkham mayai amadi kongkham makha laikai gi imung sani romda district administration Bishnupur gi maikedi gi tangai fadana sangba asata ki polam sing yen thokrai Bishnupur district ke DC puja elangbam gi midyang makha da tengbang gi polam sing yen thokpa adu da nambol gi SDO video su oriba Indian Red Cross Society Bishnupur district branch ki publicity amasung public relations committee chairman Tongbram Shyamkumar SDC nambol thoidingzam Sambhunat Bishnupur Municipal Council के chairperson Laishram Maniyaima IRCS Bishnupur District Branch के secretary Dr. Huidrom Romena Singbamye क्या सरुया के क्लब के members सिंह यावना सदा की बात तेंगबांग के पोलम पीबा दुदा इसिंग थुमजिल लब्बा लाइकाई अहुम की युमथोंग सनी रोमदा सिंह हवाई असाथाव थुमना सिंहबा कया मतिंग पांखी पनबया बदे थास की तांगकुंदा नंबोल तुरेल की मनिंग थंग बसरुके Salanfam mapada fit kuntra rom torban kaibadi lofam amadi farm kaya ising tumjin ki madugi matung nambol kongkham mamang mayai amadi makha lekai gi imung sani rom isau gi awaba mayung narakibani Laikhidraba saknareba Manipuri film maker okena maksam gi mafam da film forum Manipur FFM na laisukatuna ikai khumna utpagaloina awaba phongdokrai ngasi lampel supermarket ta leiba film forum Manipur gi office ta lamdamasigi Manipur film industry gi sangnareba filmmaker director amade artist kyana saruk yaduna pangthokiba thoramaduna forum gi chairman in charge Surjit Kanta ningthau khongjam atopaming Surjit Bibina haikibada leikidraba oken amaksam masi sei kun hena FFM gi vice chairman oina thabak toramatana actor masu oiram ki matung tarafda film amade music director oiba khangnatana filmmaker masu oiram ki mahana leikidaba sei lamdamasi gi oina mengkhatpa ngamnaroidaba yamna sawba mangjaba ama oiragani haiki यामबसी हिंगलिंगी मतमदा मसासे एक्टर दगी होरगा फिल्म की डायरेक्टर अमदी म्यूजिक डायरेक्टर सकलोन यामबने मांगना लेगिदबसे एकोय लेबा कोइबा याम अतौ मांगजबा मणिपुर योइन हाइतारे याम मांगजबा अदुगुम्बा अमने हाइजगे अदुगा यामसे लेगिदबसे एकोयसे यामे फमदा एकोय की फिल्म की थौमिसिंगना लई मनाम तंग कत्ता चुंगनी खलगा फिल्म द चेन चुंगिबा कोइ सिलांग मयामना नसीजे कोइ यामगी फोटो सिदा लई मनाम तंग कत्नबगी थवरांगने कोइ लांगजरिबसे Lona Thinkraba Lalolup RPF PLG Kada Ama Security Force of Hagapangam Hairi Manipur Police na Pongdor Kibaki Matungina Jiribam District ki Kalinagar dage Housina Imphal is ki Haigang da Laiba Samura Lakpam Sanjit Sharma Hairiba RPF PLG Kada Asi Ngasi Security Force of Hagapangam Kibane Mahak Assam ki Kasar District ki Wakhal gi Mafam Amadagi Phagat Kibane Pharba Kada Asi Senkhai Tungphai Amadi Nauna Mioi Recruit Tobagi Thabakta Sena Bane Hairi Atopa thogdok amada lona thinkraba lalolu pripak progi kada amasu thas gi haukiba tangkun mathoida security force na fagat pangam krai Manipur police na phongdor kibagi matungina lalolu asige self style captain Imphal West ke haubam marak loremam laikai dage Kumar Maitai atopaming Kanto atopaming Naubi atopaming Abung sahi nifhum doi hairiba mi ase Thobal district ke Lilong police station na konba Lilong alia lamkhai ge mafam amadagi fagat pangam ke mangondagi magazine ga corona .32 ge pistol amaga su phangmangam ke hairi Helping Hands Zelarung Pui chapter na Brotherhood Nongpok Sanjemang Kusam na Durungasi Rims Imphal ge Blood Center da voluntary blood donation camp ama pangthokrai anaba kya ge makha ba treatment tawnabgi damak singi lamdagi Imphal da refer tawrakpa Zelarung Pui community gi miyoi sing thabak tawba amasung mahi tamduna leiba singi e gi mathau tarakpada kharada oirba supi bangamnaba voluntary blood donation camp asi pangthokuni hairi thoramadu da miyoi marifu taret register tawkibagi manungda 53 na EP ki
India Meteorological Department Meteorological Center Imphal paper report ki matung ine state asigi district khudima ke tuan mafam sing dang asidagi hauraga tha asigi tang kun taruk fawbada akharau yauna maya europtagi hauraga akan mamongda nong suraba yai haina phongdorakle amaramda ICAR Regional Center Lampel patagi phongba report ki matung ine ngasi state asida khwaidagi sabagi sang Celsius degree 18.5 oiki khwaidagi ingmagi sangna Celsius degree 12 ni nungshita yawba ising manilgi sangna ayukta sada sa maduga nungthildana sada marifuni thoi oiki nong subagi sangna millimeter 13.5 ni loishalakpada maruiba pausing mokana phongbigani Lenga ke tuan skim tarat ki beneficiary lakh ani lising ni pu hen bada lupa crore maripudra mathoi lakh humputaret ki senfam se minister yumnam kemsan en thokrai Sahamphung block tagi kamjong headquarters samna liba naman turel mathakta saba valley bridge sama sakhang daba singna bom pokai anduna thugairam le hairi Manipur gi singda ST area singi oiba road corridor ama semnabgi matangda NCST na Manipur gi Chief Secretary amasung Donor Ministry gi Secretary dagi report kaukrai amasung Delhi Police na Rahul Gandhi Fazil Babu yaning da phongdok tur amadi mahiroi singi punsi kalu haiduranga si MPCC na rally satuna khongjang sangsing krai Hozik Pawu in the SKTV News na Sandok Saba Manipuri Pau Matan Solution Jare Manipur Myang ki punchita khwaidi maru iba state sige leba asigi amadi malem ge iba I pau sing damak SKTV News pu minyang tanun review pau yeng group sungam kana khurum jare